ꯆꯍꯤ ꯑꯍꯨꯝ ꯃꯔꯤꯗꯤ ꯅꯥꯔꯦ. ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯅꯥꯔꯦꯕ. ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯕꯒꯤ ꯁꯤꯝꯇꯣꯝꯁꯤꯡꯗꯨꯅ ꯍꯥꯟꯅ ꯀꯔꯤ ꯇꯧꯔꯝꯕ? ꯍꯥꯟꯅꯁꯦ ꯀꯣꯛ ꯎꯪꯕ, ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨ ꯍꯦꯛꯇ ꯑꯣꯅꯤꯡꯕ. ꯑꯗ ꯆꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯕꯣꯠ ꯁꯥꯏꯠ ꯑꯃꯗ ꯑꯦꯅꯤ ꯁꯥꯏꯠ ꯑꯃꯗ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯪꯉꯝꯕꯗꯣ, ꯑꯣꯅꯤꯡꯕ, ꯑꯗꯒꯤ ꯉꯪꯉ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯇꯟꯗꯟ ꯄꯥꯏꯕꯗꯣ, ꯑꯗꯨꯝꯕ ꯁꯤꯝꯇꯝꯁꯤ ꯂꯣꯏ ꯐꯔꯕ ꯀꯃꯥꯏꯅ ꯇꯧꯋꯤ? ꯐꯔꯦ ꯍꯧꯖꯤꯛꯇꯤ. ꯍꯧꯖꯤꯛꯇꯤ ꯐꯔꯦꯕ. ꯉꯪꯕꯒꯤ ꯆꯥꯡꯗꯣ ꯉꯪꯕꯗꯤ ꯌꯥꯎꯗꯕ ꯀꯃꯥꯏꯅ ꯇꯧꯋꯤ? ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯦ. ꯑꯗꯨ ꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯨ ꯈꯛꯇꯅꯤ. ꯑꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯇꯧꯒꯦ? ꯍꯞꯇꯥ ꯑꯃ. ꯊꯥ ꯑꯃꯒꯨꯝꯕꯀꯣ. ꯀꯣꯛꯇ ꯁꯨꯝ ꯂꯝꯕꯤ ꯆꯠꯄ ꯈꯣꯠꯄꯗꯤ ꯉꯥꯎꯕ ꯂꯩꯇꯦꯀꯣ? ꯂꯩꯇꯦ. ꯑꯗꯨꯒ ꯃꯥꯒꯤ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯑꯣꯏꯔꯣ ꯐꯝꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯗꯟꯂꯤ ꯈꯪꯍꯧꯗꯅ ꯁꯠꯂꯥꯎ ꯆꯦꯟꯖ ꯇꯧꯕꯗꯣ, ꯁꯥꯏꯠ ꯑꯃ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦ ꯀꯣꯛ ꯉꯥꯎꯔꯤꯁꯦꯀꯣ. ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯐꯔꯦꯕ. ꯅꯪ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕꯗꯨ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯅꯁꯥꯗ ꯅꯪꯉꯣꯟꯗ ꯐꯨꯜꯐꯤꯜ ꯇꯧꯔꯝꯕꯁꯤꯡꯗꯣ. ꯈꯨꯠ ꯁꯥꯖꯤꯡ ꯍꯧꯕ ꯈꯣꯠꯄꯗꯤ ꯂꯩꯈꯤꯕ꯭ꯔꯣ? ꯍꯥꯏꯕꯗꯤ? ꯈꯨꯠ ꯁꯥꯖꯤꯡꯒꯨꯝꯕ ꯍꯧꯕꯗꯣ. ꯑꯗꯨ ꯂꯩꯇꯦꯕ? ꯂꯩꯇꯦ. ꯈ꯭ꯋꯥꯡ ꯅꯥꯕ ꯈꯔ ꯌꯥꯎꯕ꯭ꯔꯥ? ꯈ꯭ꯋꯥꯡ ꯅꯥꯕꯁꯤ ꯍꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ. ꯑꯗꯨ ꯌꯥꯝ ꯀꯟꯅ ꯄꯦꯟꯐꯨꯜꯗꯤ ꯑꯣꯏꯗꯕꯀꯣ. ꯃꯔꯛꯇ ꯁꯨꯝ ꯑꯔꯨꯝꯕꯒꯨꯝꯕ ꯁꯨꯝ ꯄꯥꯏꯔꯀꯥꯟꯗ ꯁꯨꯝ ꯊꯕꯛ ꯈꯔ ꯁꯨꯔꯒꯈꯔ ꯕꯦꯟ ꯇꯧꯕꯗꯣꯀꯣ. ꯕꯦꯟ ꯇꯧꯕꯗꯣꯀꯣ. ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯥꯅꯔꯤ ꯉꯥꯛꯇꯅꯤꯗ. ꯑꯇꯣꯞꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯗ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ. ꯃꯤꯠ ꯆꯤꯛꯄ ꯈꯣꯠꯄ ꯀꯣ. ꯑꯗꯨꯝꯕ ꯈꯔ ꯂꯩꯔꯝꯕ, ꯀꯣꯛ ꯉꯥꯎꯕ, ꯑꯣꯅꯤꯡꯕ. ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯣꯅꯤꯡꯕ ꯐꯥꯎꯕ ꯄꯣꯊꯥꯕ ꯃꯇꯝꯗ, ꯗꯦ ꯇꯥꯏꯝ ꯄꯣꯊꯥꯕ ꯃꯇꯝꯗ ꯁꯥꯏꯠ ꯑꯃꯗ ꯐꯝꯃꯝꯕꯗ ꯁꯗꯟꯂꯤ ꯐꯠꯂꯥꯎ ꯂꯩꯊꯣꯛ ꯇꯧꯕꯗꯣ. ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯉꯥꯎꯋꯦꯅ ꯃꯤꯠ ꯇꯟꯗꯟ ꯄꯥꯏꯕ ꯃꯉꯣꯟꯗꯁꯨ ꯂꯩꯕ, ꯀꯣꯛꯇꯨ ꯁꯨꯃꯥꯏꯅ ꯕꯔꯟ ꯇꯧꯕ, ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ? ꯇꯧꯗ꯭ꯔꯦ. ꯇꯧꯗ꯭ꯔꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯁꯨ.